Indo-Myanmar border dagi free movement regime lawthoklegani haina Amit Shah na lawthokkibabu NSCN-IM na akanba mawongda yaningdaba phongdorbi. Laiba asigi mafam sinba thungda ngasi tara marirak suba National Voters Day palan pangthoknabago District Election Officer in Police na Suporongpata laiba DC Office Complex sa palan pangthokrai. Imphal International Airport flight landing tawbada hena khudongchanaba anoba makhalgi radio navigational equipment ahum ngasidagi commission tawkrai. Hayeng January 16 pangthokadoriba Republic Day gi thoramda saruk yagadaba contingent singi oiba full dress full rehearsal ngasi mapung pa na pangthokrai. Amasung Impact TV amadi ISTV ki channel ama oriba Cine TV hariba channel asida sandokadaba Manipuri serial Nur Begum ki yakpathawni asi pangthokrai.